ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩ ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ꯫ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯁꯥꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯀꯦꯔꯣꯟ ꯃꯔꯨ ꯃꯥꯟꯕ ꯑꯍꯨꯝ ꯇꯧꯔꯒ ꯃꯌꯥꯝꯗ ꯄꯩꯁꯥ ꯊꯥꯍꯟꯕ, ꯐꯥꯎꯕꯗꯤ ꯁꯨꯡꯐꯥꯎ ꯐꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯦꯖꯤꯛ ꯇ꯭ꯔꯤꯛ ꯑꯗꯨꯅꯤ꯫ ꯑꯗꯨ ꯃꯣꯏꯗꯨꯁꯨ ꯃꯦꯖꯤꯛ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯦꯖꯤꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯔꯦꯠ ꯇ꯭ꯔꯤꯛ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯎꯠꯆꯒꯗꯕ ꯚꯤꯗꯤꯑꯣꯁꯦ꯫ ꯑꯗꯨ ꯃꯌꯥꯝ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯁꯦ, ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯤꯛꯁꯦ ꯈꯪꯉꯦ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯁꯥꯟꯅꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯊꯥꯕꯤꯗꯕ, ꯌꯥꯎꯕꯤꯗꯕ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯗꯨ ꯃꯦꯖꯤꯛ ꯃꯈꯜ ꯑꯃꯅꯤ꯫ ꯀꯅꯥ ꯈꯪꯕ ꯑꯩꯒꯤ ꯐꯣꯔꯃꯨꯂꯥꯁꯤꯒ ꯃꯣꯏꯒꯤ ꯐꯣꯔꯃꯨꯂꯥꯗꯨꯒ ꯃꯥꯟꯅꯔꯝꯗꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯈꯨꯠ ꯊꯨꯕ ꯃꯥꯟꯅꯔꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯇꯧꯕ ꯇ꯭ꯔꯤꯛꯇꯤ ꯁꯤꯃꯛꯅꯤ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯅꯨꯡꯒꯤ ꯇ꯭ꯔꯤꯛꯇꯤ, ꯍꯥꯏꯕꯗꯤ ꯋꯤꯟ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ꯫ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯋꯤꯟ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯃꯣꯏꯅ ꯑꯗꯨꯝ ꯋꯤꯟ ꯑꯣꯏꯔ ꯂꯩꯒꯅꯤ꯫ ꯈꯨꯠ ꯊꯨꯕꯒꯤ ꯇ꯭ꯔꯤꯛ, ꯃꯦꯖꯤꯛ ꯃꯈꯜ ꯑꯃꯈꯛꯅꯤ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯇ꯭ꯔꯤꯛꯇꯣ꯫ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝ ꯉꯁꯤ ꯅꯧꯅ ꯌꯦꯡꯕꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯨ꯫ ꯑꯗꯣꯝꯁꯨ ꯑꯩꯒꯤ ꯃꯊꯪ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯄꯨꯡ ꯈꯛꯇ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯃꯔꯨꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩ ꯀꯥꯔꯗꯁꯤꯅ ꯑꯣꯏꯅ ꯎꯠꯆꯒꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯆꯞ ꯃꯥꯟꯅꯩ, ꯀꯥꯔꯗꯁꯤꯗ ꯇꯧꯔꯤꯕ ꯇ꯭ꯔꯤꯛꯁꯤꯃꯛꯅꯤ ꯃꯣꯏꯅ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯃꯔꯨꯗꯨꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯇ꯭ꯔꯤꯛ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯣ ꯁꯤꯁꯤꯅ ꯀꯦ ꯑꯣꯐ ꯍꯥꯔꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯤꯟ ꯑꯣꯏꯕ ꯃꯔꯨꯗꯨꯅꯦꯅ ꯈꯟꯕꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯅ ꯊꯥꯕ ꯀꯥꯟꯗ ꯋꯤꯟ ꯐꯥꯎꯕ ꯃꯔꯨꯗꯨꯅꯦꯅ ꯈꯟꯕꯤꯔꯣ꯫ ꯑꯗꯩ ꯁꯤꯁꯤꯅ ꯐꯥꯎꯗꯕ ꯃꯔꯨ, ꯋꯥꯏꯠꯇꯨꯅꯦꯅ ꯈꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯃꯔꯨ ꯑꯍꯨꯝ ꯕꯤꯌꯨ꯫ ꯁꯤ ꯀꯦ ꯑꯣꯐ ꯍꯥꯔꯠ ꯂꯩꯔꯦ, ꯑꯗꯒꯤ ꯁꯤ ꯖꯣꯀꯔ ꯂꯩꯔꯦ, ꯖꯣꯀꯔ ꯂꯩꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯩꯗ ꯑꯃꯨꯛ ꯈꯟꯕꯤꯔꯣ꯫ ꯁꯤ ꯁꯨꯃꯥꯏꯅꯒ ꯃꯣꯏ ꯑꯣꯟꯊꯣꯛꯑꯦ꯫ ꯁꯤꯅꯦꯕ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯗꯣꯏꯁꯦ꯫ ꯑꯗꯣ ꯁꯤ ꯅꯠꯇꯦ, ꯁꯤꯁꯨ ꯅꯠꯇꯦ, ꯁꯤꯁꯨ ꯂꯩꯔꯦ꯫ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯦꯀꯣ? ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯇꯧꯕ ꯉꯥꯎꯔꯒꯁꯨ ꯑꯣꯟꯊꯣꯛꯇꯕꯤꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯣꯕꯀꯣ꯫ ꯑꯣꯟꯊꯣꯛꯑꯔꯣꯏꯒꯦꯕ꯫ ꯀꯦ ꯑꯣꯐ ꯍꯥꯔꯠꯁꯦ ꯎꯞꯄꯦ, ꯑꯗꯒꯤ ꯖꯣꯀꯔ ꯂꯩꯔꯦ ꯎꯞꯄꯦ, ꯖꯣꯀꯔ ꯂꯩꯔꯦ ꯎꯞꯄꯦ꯫ ꯑꯣꯟꯊꯣꯛꯑꯔꯣꯏꯒꯦꯕꯀꯣ꯫ ꯃꯌꯥꯝꯅ ꯈꯜꯂꯝꯗꯣꯏꯁꯦ ꯁꯤꯅꯦꯕꯀꯣ꯫ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯗꯣꯏꯁꯦ ꯁꯤꯅꯦꯕ꯫ ꯁꯤ ꯅꯠꯇꯦ ꯇꯨ, ꯁꯤ ꯂꯩꯔꯦꯕ ꯀꯦ ꯑꯣꯐ ꯍꯥꯔꯠꯇꯣ꯫ ꯁꯤꯅ ꯖꯣꯀꯔꯗꯨꯅꯦꯕ꯫ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯛ ꯑꯗꯨ ꯇꯧꯕꯗ ꯃꯤ ꯑꯃꯈꯛꯇ ꯆꯪꯗꯦ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏ 5 ꯅꯠꯇ꯭ꯔꯒꯅ 3 ꯁꯨꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯃ ꯂꯩꯒꯅꯤ, ꯑꯗꯨꯒ ꯔꯥꯎꯟꯗ ꯃꯣꯏ 3 ꯅꯠꯇ꯭ꯔꯒꯅ 5 ꯔꯥꯎꯟꯗ ꯂꯩꯒꯅꯤ꯫ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯇꯧꯒꯗꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ꯫ ꯁꯤ ꯑꯍꯥꯟꯕ ꯃꯤꯅ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯁꯤ ꯆꯨꯝꯅ ꯑꯗꯨꯝ ꯊꯝꯕꯤꯒꯅꯤ꯫ ꯁꯤ ꯆꯨꯝꯅ ꯑꯗꯨꯝ ꯊꯥꯕꯤꯒꯅꯤ꯫ ꯃꯣꯏꯒꯤ ꯃꯤ ꯑꯃꯅ ꯁꯤꯗ ꯊꯥꯔꯛꯀꯅꯤ꯫ ꯂꯨꯄꯥ 100ꯅꯤ ꯈꯪꯗꯦ, 200ꯅꯤ, 300ꯅꯤ ꯈꯪꯗꯦ ꯊꯥꯔꯛꯀꯅꯤ꯫ ꯑꯗꯨꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯥꯔꯤꯉꯩ ꯃꯔꯛꯁꯤꯗꯀꯣ, ꯃꯣꯏ ꯃꯤꯁꯤꯅ ꯇꯔꯧ ꯊꯥꯔꯛꯑꯦꯕꯀꯣ꯫ ꯊꯥꯔꯛꯄꯁꯤꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯄꯥꯏꯔꯤꯕ ꯑꯩꯁꯤꯅꯀꯣ, ꯃꯤ ꯑꯇꯣꯞꯄꯅ ꯊꯥꯔꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯐꯠꯂꯥꯎ ꯂꯧꯈꯠꯈꯤꯅꯦꯕ꯫ ꯀꯩꯅꯣꯗꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯤꯛ ꯇꯧꯗ꯭ꯔꯤꯑꯕ ꯃꯣꯏꯅꯀꯣ꯫ ꯃꯌꯥꯝꯗ ꯐꯥꯎꯋꯦ ꯍꯥꯏꯕꯗꯣ ꯎꯠꯂꯤꯅꯦꯕ, ꯇ꯭ꯔꯤꯛ ꯇꯧꯗ꯭ꯔꯤꯕꯀꯣ꯫ ꯑꯗꯨꯅ ꯃꯣꯏ ꯃꯤꯅ ꯊꯥꯔꯛꯄꯗꯣ ꯈꯛꯇꯅꯤ ꯃꯣꯏꯅ ꯐꯥꯎꯔ ꯄꯤꯈꯤꯗꯣꯏꯁꯦ꯫ ꯑꯗꯨꯀꯥꯟꯗ ꯃꯤ ꯊꯥꯔꯛꯄꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯦ, ꯃꯤ ꯊꯥꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯑꯪꯀ ꯂꯩꯔꯒꯗꯤ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯇ꯭ꯔꯤꯛ ꯇꯧꯔꯛꯑꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯤ ꯄꯥꯏꯔꯅꯤ ꯀꯥꯔꯗꯁꯦ, ꯃꯣꯏ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯄꯥꯏꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯄꯥꯏꯅꯤ꯫ ꯑꯃꯅ ꯈꯨꯗꯣꯝꯕꯤꯅ, ꯃꯊꯛ ꯊꯪꯕꯁꯤꯅ ꯈꯨꯗꯣꯝꯕꯤꯅ ꯄꯥꯏꯒꯅꯤ, ꯑꯗꯨꯒ ꯃꯈꯥ ꯊꯪꯕꯁꯤꯅ ꯈꯨꯌꯥꯏꯅ ꯄꯥꯏꯒꯅꯤ ꯁꯨꯃꯥꯏꯅ, ꯁ꯭ꯇ꯭ꯔꯥꯏꯀꯔ ꯃꯔꯨ ꯑꯅꯤꯗꯨ ꯄꯥꯏꯕ ꯃꯇꯝꯗ꯫ ꯑꯗꯨꯒ ꯊꯝꯕ ꯃꯇꯝꯗ ꯃꯊꯛꯀꯤꯁꯤꯅꯤ ꯊꯝꯃꯤꯁꯦ, ꯃꯈꯥꯒꯤꯁꯤ ꯅꯠꯇꯦ꯫ ꯁꯤ ꯃꯊꯛ ꯌꯦꯡꯕꯤꯌꯣꯕꯀꯣ꯫ ꯑꯩꯅ ꯎꯞꯄ ꯃꯇꯝꯗ ꯁꯤꯅꯦꯕ, ꯁꯤꯗ ꯂꯩꯍꯧꯔꯦꯕ꯫ ꯑꯗꯨꯒ ꯁꯤꯗꯤ ꯑꯃꯨꯛ ꯄꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ꯫ ꯁꯤ ꯑꯃꯨꯛ ꯈꯨꯗꯣꯝꯕꯤꯁꯤꯅ ꯑꯃꯨꯛ ꯄꯥꯏꯍꯧꯔꯒ ꯁꯤꯒꯤ ꯀꯥꯔꯗꯁꯤ ꯑꯃꯨꯛ ꯃꯈꯥ ꯊꯝꯕꯅꯦꯕ꯫ ꯑꯗꯣ ꯁꯤꯗꯩꯗ ꯃꯊꯛꯀꯤꯁꯦ ꯑꯃꯨꯛ ꯎꯞꯍꯧꯔꯅꯦꯕꯀꯣ꯫
ꯊꯣꯔꯛꯀꯥꯟꯗ ꯁꯤ ꯖꯣꯀꯔ ꯑꯗꯨꯝ ꯎꯗ꯭ꯔꯥ ꯁꯤ ꯑꯃꯨꯛ ꯎꯞꯄꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯥꯔꯠꯇꯣ ꯃꯌꯥꯝ ꯁꯤꯗꯅꯦꯕ ꯈꯟꯗꯣꯏꯁꯦ ꯁꯤꯗ ꯅꯠꯇꯦꯕ ꯁꯤꯗ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯤꯅ ꯊꯥꯔꯛꯀꯗꯣꯔꯦ ꯍꯥꯏꯔꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯛ ꯇꯧꯕꯅꯦꯕ ꯁꯤꯅꯤ ꯃꯣꯏꯒꯤ ꯇ꯭ꯔꯤꯛꯁꯦ ꯑꯃꯨꯛꯇꯪꯒ ꯃꯌꯥꯝꯅ ꯍꯥꯏꯖꯒꯦ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯃꯔꯨ 3 ꯂꯩꯔꯦ ꯁꯤ ꯎꯞꯁꯜꯂꯦ ꯃꯣꯏ ꯃꯤ ꯑꯇꯣꯞꯄ ꯊꯥꯔꯣꯏꯗꯕ ꯃꯇꯝꯗꯗꯤ ꯃꯣꯏ ꯆꯨꯝꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯅꯤ ꯃꯣꯏꯅ ꯊꯥꯍꯟꯒꯅꯤ ꯃꯣꯏꯅ ꯊꯥꯔ ꯃꯇꯨꯡꯗ ꯃꯣꯏ ꯃꯤ ꯐꯥꯎꯍꯟꯒꯅꯤ ꯑꯗꯣ ꯃꯤꯅ ꯊꯥꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯣꯏ ꯍꯥꯡꯇꯣꯛꯑꯒ ꯍꯥꯟꯅ ꯍꯥꯡꯇꯣꯛꯑꯒꯅꯤ ꯃꯤ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯃꯤ ꯊꯥꯔꯛꯇꯣꯔꯦ ꯈꯪꯉꯗꯤ ꯃꯊꯪꯗꯒꯤ ꯇ꯭ꯔꯤꯛ ꯍꯧꯔꯛꯑꯅꯤ ꯃꯊꯪꯗꯒꯤ ꯇ꯭ꯔꯤꯛ ꯀꯃꯥꯏꯅ ꯍꯧꯔꯛꯀꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯁꯤ ꯎꯞꯄꯅꯤ ꯁꯤ ꯄꯥꯏꯍꯧꯔꯦ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯄꯥꯏꯍꯧꯔꯦ ꯁꯤ ꯎꯞꯄꯦ ꯁꯤ ꯑꯃꯨꯛ ꯄꯥꯏꯍꯧꯔꯦ ꯁꯤ ꯑꯃꯨꯛ ꯎꯞꯄꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯤꯛ ꯇꯧꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯁꯤꯗ ꯈꯜꯂꯒ ꯁꯤꯗ ꯊꯥꯕꯅꯦꯕ ꯑꯗꯨꯅ ꯅꯦꯚꯔ ꯁꯨꯡꯐꯥꯎ ꯐꯥꯎꯔꯣꯏ ꯃꯁꯤ ꯃꯦꯖꯤꯛ ꯃꯈꯜ ꯑꯃꯈꯛꯅꯤ ꯑꯗꯣꯝꯅ ꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯨꯡꯆꯪ ꯆꯪꯕꯤꯔꯨꯅꯨ ꯁꯨꯡꯌꯥꯎ ꯌꯥꯎꯕꯤꯔꯨꯅꯨ ꯃꯁꯤ ꯅꯦꯚꯔ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯏꯝꯄꯣꯁꯤꯕꯜꯅꯤ ꯑꯩꯈꯣꯏꯅ ꯊꯥꯕꯗ ꯐꯥꯎꯒꯅꯤ ꯀꯥꯏꯗꯨꯗꯤ ꯏꯝꯄꯣꯁꯤꯕꯜꯅꯤ ꯑꯗꯨꯝ ꯃꯦꯖꯤꯛꯅꯦ ꯃꯣꯏꯅ ꯑꯗꯨꯝ ꯃꯦꯖꯤꯛ ꯇꯧ ꯂꯩꯔꯕꯅꯦ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯇ꯭ꯔꯤꯛꯁꯤ ꯈꯪꯉꯒ ꯊꯥꯔꯨ ꯇꯥꯔꯒꯗꯤ ꯑꯈꯪꯕ ꯃꯤ ꯊꯥꯔꯛꯀꯅꯨ ꯍꯥꯏ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯔꯣꯏ ꯇ꯭ꯔꯤꯛ ꯈꯪꯕ ꯃꯤ ꯊꯥꯔꯛꯀꯅꯨ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯍꯥꯟꯕ ꯍꯦꯛ ꯍꯧꯗꯣꯛꯄ ꯀꯥꯟꯗ ꯃꯁꯤꯅꯦ ꯉꯁꯤ ꯑꯩꯒꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯚꯤꯗꯤꯑꯣ ꯑꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯌꯥꯔꯤꯕ ꯃꯈꯩ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯌꯥꯝꯅ ꯈꯪꯕ ꯃꯔꯨ ꯇꯉꯥꯏ ꯐꯗꯦ ꯃꯃꯥꯡꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯉꯥꯡ ꯏꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯄꯩꯁꯥ ꯊꯥꯕ ꯌꯥꯕ ꯊꯥꯗꯣꯛꯑꯀꯥꯟꯗ ꯄꯩꯁꯥ ꯌꯥꯎꯔꯛꯇꯗꯅ ꯃꯣꯕꯥꯏꯜꯐꯥꯎ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤ ꯃꯕꯥꯅꯤ ꯀꯞꯄꯒ ꯆꯠꯈꯤ ꯑꯗꯨ ꯎꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯦꯡꯍꯟꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯦꯛꯁꯦ ꯈꯛꯇꯅꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨꯐꯥꯎꯒꯤ ꯑꯣꯏꯅ ꯀꯥꯟꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ